Imes Paodam yang tabiri basingbu Binita na taram noksa bagaloy na kurumzari. Paodam masigi maroy pauda lamyan ba irabot ki sang kulumdoy suba mapok kumon palan paksa na pangtok na kre. International Conference kam workshop on drug situation in Northeast ngasi hogdok kre. Loinana Manipur University ki oza lobada sayet na ba amuk thorak le haina desam na phongdorak le. Hauzik mapungoy Paulo Birasi. Sahi kudingi pangthokpagum jananeta hijam irabot ki sam kulumdoy suba mapokumon tharaw ngasi state asigi mafam kayada paksana pangthokre. Irabot celebration committee na sinuna iboy ama sumalilada pangthokiba thoramda tongan ba award kay yenthoki Tharongi mango yana lamyan ba siya ayak pa life size photo ama irabo baban dagi miyamgi khongsa kaloya na iboya ama sumang lila sanglen phawba purak laga CPI gi National General Secretary D Razana lusing duna lamyan ba sigi photo da haikat lekat tamduna ikai khumna ki Tharama siga marile na tongan pham sing dagi lakpa nupi marup sing mahiroi sing yauna contingent yang khairom na mas pa sangdam na ba pangthoki Tharama duda miyoi kya na kalakpa award sing yenthoki Award sing adugi manungda handaki oina hijam erabot award iminian Manipuri nationalist and leader RK Ranendrajit Thiam Megasandra journalist award pokna pham pausegi Sonia Soren Sangbam Thoksom Asauba integrity award na UCN gi president Sunil Garam hijam asau sinmi award na saknai raba yum saba oina munal yauna tongan ba award kya khusinaki Thauramasi Thau ground su socialist union na sinduna pangthoki Nauria Pakang Lakpa Class Coordinating Committee amasung Naharol Yaipakol Lamjing na sinuna Lamjing Kolda Pangthoki Tharamasida Ais Ibotombi Kuman Amadi Kangjam Bidu Kumana Lusing duna irabot ki mitamda hekalekat tamduna ikai kumnaki Manipur ki oiriba territorial integrity da achau singar pakaya amadi Bharat lengak na Bharat ase one country one religion one language sinasingba Bharat as a Hindu Rashtra Sinbagi, Laura Firef Casting, Masi Mayok Communist Party, Chamaga, Kutram de Suba, Irapot Kitavase, Masi Makats Trakpada, Aria Palatana, Unblatana, Makan Kayagi, Struggle Kayama, Sanjalagani, Hydina, Nasi Preski, Sinau, Sindal of Cherry. Amaromda Manipur lengak na ahan boy na state ki thakta ngasidagi irabot ki ningsing thoram pangthokpa hoki bagaloy na thamoi bandala ibalila sing khonang khongda sariba irabo square gi mitamda su makhum hangdokre mitamasi chief minister N Birena mamang sahida nunglep nungyum tamduna saba hoki bagaloy na ngasi mitamasi CM na maikum hangdokibani thoramadu CM na haiki Aikoi masal ge marakta mi amana amabu singnabagi hainabi ama leiri mi amana phaba tongna honarak labadi madubu lekha tahanaba Singthanaba mi singasna social media da amadi pause singda pangang dangang na ribasigi mahutta mahakpu hena aphaba mi ama oinaba inkhatpiba su tamsi aphaba tawba horokliba mi amabu makhong sembiduna hena inkhatpa tamsi mi amana aphaba tawrakpada singthanabagi wakhalona si ekhoida education wapanani masigi kudam haibasu irabot ki thangol adu maya thau Muthauna Pengu Hairiba Isai Asibu Mi Krana Bengoligi Isai ni haina sandokpa sini maramaduna Aikoi Waikugi Mongda Tabak Togumsi Samna Hairabada Manipurda district kya lei lenga asda MLA masing kya lege haibada sumna kumbangamba mahiroi amata leite Masi Ozanara mahiroi singnasu ekoi wakal tadre Masi punamasi maru oina mahiroi singna ahalamangi wakalon amadi thaksi khasi kya khangdaba tadaba amadi laisu khangdaba dagini hainingi Maramaduna Hariba Karasi, Ngasi Lai Oinalatna Riba Lamyanba Irabot Kimitam Maikum Hangdokpa Numit Asidagi, Mahakna Kalamba Selamba Wakalon Adu, Mapung Pana Lainaba Honasi, Ngasi Pangtoliba Sigumna Matang Sahidadi, Karahena Sauna, Pangtokpa Ngamlasanu Pongdoki. Magumba leader se continuously amamani ni sungi aur kala amari pe manipur ma siki pujita 70 sabaida mari wakalon chimba chenambo yaw da abu da sungi junai na da kambu brahma sasan
leader oirambadai Manipur se amhon kai ki kom ne yem bi masi history na saki Manipur ki political history de kom na ki Manipur kan ban da sumna ki harbeli aduga traditionally administrative the British kan ingo kairam badu natta mapung bhana kai ki bisi 19 kya kai ki dia se adagi matam do ai di ngasi leibak si senjol bomo na adagi matam du ki miru do waru ke biding amje adu waru ro bi do ni kun no ko na batai Jananeta Irabot Ningsing Loop Kaksing na Sinduna ngasi Irabot Park Kaksing Kaithelda Jananeta Irabot ki sahi sang kulumdoi suba mapok kumon palan pangthokre ngasi ki tharamadudha President Member Sing Oina P Sampha President Library Information Center Kaksing KSIS Mangi President United Organization Kaksing Professor N Rasmohan President Adam Uttam Kumar Naurem Y Somozit Civil Judge Senior Division Impal East Amadi KSI Surjit President Janeta Irabot Ningsing Loop Kaksing na President Member Sing Oina Masung TS Kiran Kumar Director Education S Dr. T Brajakumar Deputy Director Director of Environment and Climate Change Rinku Khumuksam Editor Impal Times Git Kumar Nyapram Former Director Mahut Amadi Elangbam Tomba Blooming Manipur Thoidokpa Mithung Sing Oiki Pena Yakairol Sakduna ngasi thoramadu hogdok labatungda lamyan bai irabo amadi kaksing lamdamgi laikhidraba lusingba singda laisu katuna ikai khumnaba utki Thaurangi sarwa amoina Mission Clean Green and Healthy Kaksingi matangda Samlappa Warol Mission Director Surjit Khetrimayumna piraba tungda mission adu launch tauki Mission Clean Green and Healthy Kaksing launch tawraba tungda mission asigi volunteer singbu Y Somozi Civil Judge Senior Division Impal East na wasak lobagi warol pathoktuna mission asi mai pakna pangthokdaba wasak lahonki ngasigi tharamadudha lamyan ba irabot pu hanna yengba paumi amagi miyeng haibagi matangda Impal Times ki editor Rinku Khumukchamna hai Lamyan ba irabot ki asengba punsigi wari ngasi phawba kanaguma amatana mapung phana iduna thamlamdri magi thengnaruba taruba khara dunatana aduna tungi mirolgi dama ekhoina irabot kanano haibagi matangda thijinduna iduna thamlamba darkar oi haiki mahakna makhata na phangdokhibada neta irabot asi miyamna ahanbada CPI gini haibagi wakhalonda ayambana khanai adubo haujikti neta irabot asi miyamgini haiba haujikti miyamna khangnarakle tawbatabu neta irabot ki ningsing thoramasi matam kuinadagi CPI na pangthokna lakpanina credit ti CPI da pifam thoi haiki ngasigi thorongi saru ama oina first Khetrimayum Irabot Memorial Award for Clean Green and Healthy Kaksing 2019 Ward number 8 KMC amasung Ideal Pioneers Club Kaksing Ningthau Leikaida Lantokhi loyana jagoi isaya singba makhal mathel kayagi thoramsu pangthokhi Imoinu Thagwalo Kairak Khongang Lekai Babu Lokhong Parengna su sinduna janata hijam irabot ki sangkulumde suba mapok kumon thorangasi Kairak Khongang Lekai Imoinu Lampakta pangthokre thoramatuda jila parishad member obagai Kairak Mayengbang Jayanta Kumar na chief guest Kairak Gram Panchayat ki Pradhan Elangbong Ongbi Santi Laimana Phangsangi Praja amadi Kairak Gram Panchayat ki Upapradhan Yumnam Ratan Maitaina guest of honor oina saruk yaki Thaurangi Manung Channa Janata Hijam Irabot ki Mutida Laikat ki amadi Manipuri Saireng Thiba Sangdamnabasu Pangthokki Wangjing Tentha Development Committee na su sinduna miyang ki lusingba lamyan ba Hijam Irabot ki sangkulumde suba mapokumon Thaurangasi Wangjing Laikol Community Hall da pangthokre Thauramatuda Wangjing Tentha Kendragi MLA Paodam Brojen Wangjing Lamjing Municipal Council Councillor Sing amadi atai saknai raba mioi kayana athoiba mithung sing oina saruk yaki Thaurangi mapungai ba sarwama oina MLA Brojen na lusingduna miyamna lamyan ba Irabot ki photo da laikatuna ikai khumna ki amadi wangang loi kayana Irabot ki punsiwari amadi Irabot na lamdam asigidama kathok piramba kayagi maramda wangang ki Thauramadu ki charu ama oina P Birahari Charitable Foundation na haukiba sahi lisingai taramari dagi lepna pirakpa Wangjing Tentha All Age Pension Scheme tha taruki oina miyoi amagi lupa lising ama sani ki sempa miyoi lising amada yenthoki Tharamaduga Marilayana MLA P Brozena Mahaki Warol Piraduna Miyangi Lusingba Hijam Irabot na Tauramba Tabak Tauram Kayabu Nauda Ningsing Duna ngasi Lairiba Miyangi Lusingba Singasina Irabot Kumna Miyangi Dama Katok Lamba Wakhalod Adu Amatang Oirabasu Matung Inbang Amnaba Hotnaba Tangai Fade Haiki
Kaksing Makha High School dasu Janata Hijam Irabot ki Sam Kulumdoi Suba Mapok Kumon Thoram Pangthokre School Phagan se Misangi Makha da Kaksing District ki Khangalaba Kaksing Makha High School da Pangthokiba Thoramda School asigi Oza Singh staff amadi Mairoi Singna Janata gi photo da lai katunai kai khumna bot pagaloyena Janata Hijam Irabot na Iramba Saireng Singh Pathoki Sahi Cham Kulumdoi Raksu Ba Lamyan Ba Hijam Irabot ki Mapok Numit Palangi Saro Amo Oina ngasi Thobal District ki Wangjing Wangkhaida leiba Haubam Robindro na katpa Lamyan Ba Irabot ningsing Kangsang haina mingthon ba Nauna Saba Kang Sanapam Ama Haunabi Matungina Hanagi Minister Morangtem Narana Athoba Mitunglan Oiduna Sangaduna Miamda Sinakre Irabot Tabum Palan Sinba Committee Wangjing na Sinna Pangthoki Batharamaduda Hanagi Minister Thokchom Tomana Mipama Puamadi Hauze Manipur Kang Association President Oiriba Tabagtagi Potharaba Superintending Engineer Maibam Jadumani Masung Manipur Kang Association Vice President Oiriba Tabagtagi Potharaba Principal M Nabakumarna Ikai Khumnarba Mitung Sing Oina Saruk Yaki Kangsang adu sabagi matangda Dona Oiriba Social Worker Haubam Robindro Robena Haiki Lamyan Ba Hijam Irabot Sanakona Bayana Pamzaki Balusing Bamani Ipa Ipu Hataktagi Maherol Dagi Hona Sanaraklaba Kang Masana Sisu Irabot na Yamna Pamzana Sanakiba Masana Sida Maming Jakiba Kang Sanaroi Masu Oiki Haibagi Wari Lady Musilaklaba Maherolgi Masana Kaya Sibu Kanma Pamzaba Madi Lamyan Ba Irabot ki Mapok Numita Kunai Yoiba Karigumba Pabatama Amatang Biangidama Pangtotuna Katok Pahibasi Lagi Masawairaba Irabot ki Tawai Nasu Apam Banatana Soidana Penbigani Haibagi Tazabadu Mangda Tamlaga Lamyan Ba Sigi Mingda Kangsangasi Katok Sabani Robindro na Makata na Hai Hauzaki Matangi Harok Liba Mahiroi Singamadi Mirola Sina Kang Masana si Karino Haiba Kangdre Ipa Ipuna Tambiramba Ariba Masana Kayasu Kangdre Masi Apavanate Mahiroi Singi Syllabus ta Kang Masana gi Maramda Para Yauri Adubo Angang Singaduna di Kang Sanaba Haibasi Amukto Uzage Haibada Pangdre Masi Kunaya Sigi Mangzabani Kalaga Kang Masana Singa Sidagi Horok Liba Mihiron Singda Kanganabagi Apambasu Laibadagi Kang Sangadu Sabani Taurangi Chief Guest Oikiba Irabot Celebration Committee ki Chairman Soiriba CPI ki Lusingba Dr. M Narana Haiki Ngasi Sangariba Kang Sangasida Sang Naina Kang Sanaduna Masak Naiba Kang Sanaroi Kaya Thorak Pangamgani Haibagi Thazabal Lai Sahi Kudigi Kang Sangasida Kang Masana Sigi Tournament Pangthoknaba Tausi Mahana Makata na Haiki Lamyan Ba Iraboti Maithong Yamba Lusingbani Mahakna Sokladaba Hiram Leite Kang Masana Sisu Irabot na Yamna Pamjana Sanaki Manipurda Sanakona Bagi Iho Sakhotnaba Kana Honaki Balamyan Bani Irabot Ngasigi Lamdama Sigi Miyangi Senglaba Lusingbo Oire Ngasi Manipur lenga na Irabot ki mita amasung maikum hangdotuna Irabot Square haina khangna mafa amasu leiragani masina anoba puwari ama iba horagani haiki Lamyan Ba Irabot ki life size painted photo da laisu katuna hogdoki bangasi ki thoramadugi saro ama oina khangal aba ahal tara mangada Robindro na asamba kudol tamki loyana handaki National Teacher Award panglalaba sapamdagi Oza Mutum Tombi Masadasu asamba kudol tamduna ikai khumnaba utki Tungda Kang Masanagi exhibition mess amasu utuna tiliba miyangi pukning singsinki Lamyan Ba Hijam Irabot Celebration Committee More na Susinduna Manipur ki border town More da su Sang Kulumdoi Suba Lamyan Ba Hijam Irabot ki Mapok Kumon Thora More Ward number 7 da leiba Ima Kondong Lairembi Harau Bungda ngasi pangthokre ngasi ki thoramaduda Lamboy Gangte ADC member Sandel El Manikanta ADC More T Bijando SP Customs Preventive Force More KS Robinson ASP Law and Order M Thoiba President MCM TS Buddha President Akodom and Mairaba President MSU Technopal District Committee TS Ibema Laima President Khanongpo Apunba Nupi Lob T Premavati Vice President Nupi Kunai Sakhot Lamjing Lob Manindra Konsam Senior Journalist Singna Maroiba Myoy Sing Oiduna Pangthokpa Thoramaduda Lamyan Ba Hijam Irabot ki mafamda Laisu Katuna Ikai Khumnaba Utki Loidana Lamyan Ba San Toramba Thabak Thoram Sing Amadi Mahakna Pamjaramba Thabak Sing Adu Nahongna Nading Singki Tharanga Marilayana Moregi Maitei Lekai Mangagi Ahaloiraba Amadi Ahaloirabi Singda Celebration Committee ki Maikai Dagi Kudol Tamki Agartala Municipal Corporation ki Mateng Loraga Manipuri Site Parishad Tripurana Cham Kulumdoi Suba Hijam Irabot ki Mapok Kumon Sadanjali Kat Pagaloyana Lisingani Tarama Panda Higher Secondary Amasung Metric Parikhada First Division da Pass Tauba Tripura ki Manipuri Amasung Manipuri Muslim Maitai Pangal Mahiroi Singbo Okpagi Thoramsu Pangthokre
ngasi 30 September ayuk Dalesor Kalyani Kinba Irabot ki mitamda hairang lerang katki Tharamaduda Agartala Municipal Corporation ke Mayor na Chief Guest oiki Nungthil Tripura Students Health Home da pangthokpa tharamda Irabot ki punsi naina bagaloyana mahakna toramba thaudang kayagi maramda nainaki Tharamaduga Marilayana Handak Sahigi First Division da pass tauba Manipuri Mahiroi Singbu Okpagi Tharam pangthoki Tharamadu Parishad ki President R.K. Jitendrajit na Tharamapu oiraga Agartala Sahargi Mayor R.K. Prafulajit Singhana Chief Guest aduga Tripura University ki Professor Dr. Ravindra Kumar Singhana Guest Honor oiki Panbaya abadi Tripura ki mafam marida Irabot ki mitam khinduna lai Lisingani tarada North Tripura District Makhada Dharmanagarda Hijam Irabot ki mitam ahan bakhin ki Lisingani tara inthoida Agartala Dalesor Lisingani tara mangada Lal Singmura Mitai Khungangda amasung Lisingani tara tereta Khowai Durganagarda Hijam Irabot ki mitam khin ki Social Welfare Madi Corporation Minister Srimati Nemcha Kubgelna State Level Posa Ma Cycle Rally Lamthakre Rashtriya Posa Ma Loisammagi Thoranga Marilena Minister na Cycle Rally adu Social Welfare ki Office tagi lamtharaga tongan-tongamba Imphal Sar gi mafam kaya satluraba matungda Kangla Gate laklaga lamtha ki mafam Office ki gate aroiba oiki lamthabagi thoramadu Minister na phongdokhibada Cycle Rally asi Posan Abhiyan gi stage gi mapau puba rally ni masi district khudingmakta Joint Sensitization Program oina pangthokani Rashtriya Posama Manungda Block Level da so pangthokani Nemsa Kugena Posama Manipur Mai Pana pangthokiba duda Sarugya Kiba Social Welfare Vibhag ki official sing Angawadi workers sing helpers sing amadi stakeholders sing matena Mai Pana pangthokiba ni haiki Function duda Principal Secretary Social Welfare Bunglumang Bolna amadi Director Social Welfare Uttam Singha da Geso Honor amadi President oiki hairi Joint sensitization. Thoram Singh tongan ba. Block district ambadi block Singh desu pangkokre. Maram asina. Scheme asina piri ba. Kan na ba Singh. Manipur Manipur state na. Hang na ba hot na ba da. Comprehensive approach to combating illicit trafficking of Afghan opiates and drug situation in Northeast Haiba Hiramasida, Manipur Government and the United Nations Office on Drugs and Crime Regional Office, South Asia, Dog Rojana Sinduna, Hotel Classic Grandegi Imperial Holder, International Conference Kam Workshop Manipugi Governor Dr. Nazma Heptulana Hodokre. Hayang October kitang ama pawpa thagadoриba tharamasida Bangladesh, Bhutan, India, Maldives, Nepal, Sri Lanka gi official Nipuromna amadi Northeast ki oina Yumbu, Manipur, Mizoram, Meghalaya, Assam, Nagaland, Tripura amasung Sikkim government gi official sing police ki makok thongba official sing su sarukyaki Tharamaduda wangaladuna Governor Dr. Nazma Heptulana India gi awang nungpa state sing Yumlo nariba lebak sangamadi Southeast Asia da drug ki problem mayok nariba si thingnaba honabada United Nations na soba thaudang lobiyo haiki as also the rehabilitation in Gujarat at Bhuj in Bijori after the devastating earthquake which happened over there. The shelter home was created in 1999 after the cyclone which affected Orissa. Honorable Prime Minister Shri Narendra Modi, while speaking early this year on the campaign for the drug-free India, said that in addition to the health problems and destruction of families due to substance abuse, narcotic trade is a great threat to the safety and security of the country. Hokiba Sahida, Manipur University da Aramba kaya Tokibagi Bishi Pandya Tantokpagi Asoba Irang Loy Krabamatung Asida Amuk Nahona na University Asigi Oza Lobagi Matangda Sayat Nava Mutorakle Haina Democratic Students Alliance of Manipur Desangi Secretary General Nangasi Kwakatel da Laiba Desangi Office da Paumising Unabama da Pongdokre Mahana Hai University Asigi Teaching Faculty Lona by advertisement Satliba Sahi Asigi Megitang Kuntareta Tokre Hariba notification sida UGC 2018 gi guideline matungina candidate sing screening tawgadabani haina mayak sengna palli adubu
criteria si thugaiduna amadi UGC gi chana kanglon thugaiduna saliba tha September gi tang 13 da academic council da inau nauna sangkhiba guest faculty singbu screening yahondana direct interview da sanghangani haina warep loba si university asi tawningbada tawre haina de samna hakchina lowi faculty sam taramanga lawnaba UGC guidelines 2018 based tawre khangna hairiba resolution si lobada yare haina khuyak pigiba oja singi wakhal de samna ngakta ngamde Amaromda resolution si yaningde haiduna hokiba tang kuntarukta assistant professor kuntra hena punduna registrar da application pirambasi haininga letan thagapa phongdoi masida desamna hangliba wahangdi concern authority gi moral ethics amadi makhoge academic position si karino haiba sini mamangda su masigi moral amadi academic position khangde haiduna asauba agitation tawkhrabani maramaduna authority kharana amadi teaching faculty kharana tawningbata tawbasi yaroi haina desamna ngasi su lepli amadi athuba matamda external expert coaching da resolution si remove tawgadabani haina su phongdarakle ngarang nubidang wairam pung mari makhairom tarakpa duaida kudeng thabida leiba taranithoi suba sana ki permanent motor vehicle check post da moregi commando amadi taranithoi suba sana anina akaknaba paw ma phangbadagi morerom dagi tholakpa eco van ama check tobada gari adu da tonglakpa mioy amadagi WY tablet piece lising asampa marpu yorambadagi phagat pangamkre phagalaba mioy adudi Khaimilan tawthang sai kunipan apokpagi ming thangkho paw tawthang ti kana phai Sanpudagini Pagat Liba WY tablet singadu international market ta lupa lak mga listing maudra mari rongi oiraba yai hairi Pagalaba polka koana mio adu ngasi paumi singi omangda puthok laba matung More police station da kusina kre ngasi yaripo bisnuada laiba urban water supply scheme da irabo dega marilena lamtu sengba madi sasta hi sebaga marilena awareness campaign ama pangthokre thoramaduda PSCD Thobal Division gi KSS Tombi Singh amadi Kamini Kumar kai samna resource person sing oina solid waste management gi matangda community leader singna namna tinba campaign adu da wafam kaya thamki ngasi gi tharamadu da yaripo municipal council councillor sing by 5 gi executive members sing amadi local leader sing kaya na saruk yaduna water supply scheme adu gi campus amadi akoi bada nana sengdokhi Autonomous District Council Changdel gi hauze chairman oriba di Ringo Lamkangna council asal chairman oirakpa sahi ama mapung pharakpagi harau nungaiba phongdokpa loina isorda thongni jabagi thora ama ngasi mahaki pona pham new sayang village da Autonomous District Council Administration Chandel nasin pangthokre Reverend Father Evans Anthony Dilbungna Blessing Minister Oidina Pangthoki Bangasi Thoramaduda ADC Chandel gi chairman di Ringo amadi mahaki loinabi vice chairman Tongpau Mate EM spokesperson Matthew Maring EMTS Kanlun EM Wangram Nula EM Jen Baite EMCS Ngamthang Mate BJP State Executive Member SS Olis BJP Chandel gi President BS Angam Anal ADC Chandel gi Advisor to Chairman TS Hobson Jothe Loena Council asigi members ing athoiba lengbirak pasing oina saruk yaki Thoramaduda di Ringo gi maikai degi athoiba lengbirak pasing amadi ahang DC sigi manung dalaiba khulsingi ningthosingda kudol posing pidunai kai khomnaba utki loyana miyamna su di Ringo amadi maki loina bida kudol posing piduna puning thogatki Parakram Diwas Palangi 3rd anniversary ga mari lena Assam Rifles Thobal Battalion sinduna ngasi Thobal Camp sipaida leiba Tangjeng Ningtho Flower School da Know Your Army mela pangthokre Thoranga mari lena mahiroi singbu mama lebak nungsibagi wakhalom puraknabagi pandamda mahiroi singda Indian Army ki khusukulai sing utpa leibak ningbaga mari lena ba movie yanganba amadi Indian Army ki maramda khangan bana mapungoiba thoram oiki Thoramadu Major Loya Saruk Yaduna Thoramasiga Marilena Pangthokpa painting competition da makomathang taraba singbu khudol tamduna puning su thawatki IIT Madras ki yankhai tarulak suba convocation ceremony gi thoramda wangang bada Prime Minister Narendra Modi na haiki nahak lainingba mafamada layu namalebak pudi na puningda thamu handak US asalu bada tongan mioi kya unarakpada manaba langla amadi anoba India amagi damak thajaba duni mafamadugi Indian community na malengi oibada science and technology gi lamda singthaningai oiba thabak tawri PM Modi na ngasi graduation pikraba mahiroi singda haiki malemna India bu thoidokpa kudong chaba phangba ya balebani haina khanariba matamda graduate phanglibani nahaki namaleba ki kari dakar oibage habadu khallu Anoba wakhalon puthokduna thabak tawduna nahaki atai namanaba Indian singbo mateng pango haiki
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯣꯏ ꯃꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯆꯥꯝ ꯀꯨꯟꯍꯨꯝꯗꯣꯏ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ International Conference cum Workshop on Drug Situation in North-East ngasi hongdokre. Loinana, Manipur University ki oza lobada sayet naba amuk thorakle haina desamna phongdorakle. Ngasi gidi emails Paodam pijaba matang ngasi loisinjare miyang tabiri basingbu amukahana kuramjare.